Manipur thokpa isu kayada India lengakna na yenglutriba sina maram oiraga Anouba Popular Government ama laklabasu tappa lamdam ama hanjillakpadi oithokloi khara wakigani haina Manipur Pradesh Congress Committee ki President Kasham Megasandrana phongdorokli wafam asing asi BT Road leiba Congress Bhavan da pangthokiba paw ki mifamda phongdokibani manu makata aduna hai Union Finance Minister Nirmala Sitharaman na kumja lising ani kuntaru kuntaret ki Union Budget putoropda Manipur ki karigumba mata yawraketre awang nongpok thangba state singi manungda Assam ki mikhal nakshilakpa shina putorokliba budget asida Assam ki oina yamna chauna yawri mikhal leiba state singda budget asi chauna pibagi chanabi ama center lenga asina kanna chatharakli masidana tana Manipur da hokiba chahi lising ani kulhumdoi ki May 3 dagi hawduna ngasi fawba chathariba irang asina maramoiduna lanjena duna leiriba miyam amadi awana nangliba miyam gi awaba ubidana leiri amadi irang asina mayum makai maina tumna thadok pikraba miyoi singi yengbiduna akanaba package ama hapam thokpani lamdam asigi miyam gi awaba si yengduna tongan tongan ba package habirakadra khalamba dugi ona tainabada India laingakna tawragli ba thawong asi peningai oide India gi citizen kudingmak amato oine yengba ngamdabata natana Manipur da thokpa issue kayada India laingakna thokliba issue adugi warishin ama purangna bokonabagi mami tati haiba wafam thamki Housing chahi ahum bhagadore adu huji phawda IDP sing mayumda anjanbang amdri security leitri hingnabagi punsi gi question adam lei loinana housing pi diversity just administrative budget chumna aikoi gi tolo pin naba tei continuation program prapi sidati aikoi masigi leiriba budget sidagi aikoi karimta asas tawde